Miyamna kadai da laikhrabagi hangnariba head constable Herozit media mamang da thorakre mahak yawo mihat bagi thodok sing mathak thongba officer singna pibe yathang matung ina pangthokiba ngatani haikre School van ama accident thokpada driver lekhidre pigliba maherwe angang tara nithoi yauna miyoi kunmanga sokre amadi Mahatma Gandhi lekhidabagi humfugnipan suba ningsing thorom pangthokre Mahapurush singna pamjaramba manglan ngasigi midolna induna chakadabani haina chief minister na phongdokre Miyang tabiri bisimgu taramna usari hauzik mapungoiba pausing pizari Handakta malam gi miyam gi pukning chingshin khiba masana maral yazabagi wafam phongdokiba Manipur police ki head constable Thaunazam Herozit kadaida lekrabagi haina miyamna langtakna na hangnari ngai cherekta ngasi Herozit media mamang da thoktuna wafam kayamarum phongdokre ngasi numida waram Manipur press club ta pangthokiba pawun mifam amada Herozit na mahak chenaba mi sibagi thodosing adu mathak thongba officer singna pirakpa yathangi matung ina pangthokiba ngatani ko na pirakpa cherak masana yana logani haina phongdoki Miyamna hazik khwaidagi chingneduna leiriba Herozit hingibra natraga sikrabra haiba wafum lebak miyamna hangnari nakal amoromda Imphal Free Press ta mak singi haida faw phongkrabasu ngasi masamak Manipur Press Club ta laktuna mangna miyamda mangna tokriba thabak sing amuk nahongna ningsingkre maruina Herozina pamiba apamba si Manipurda santi leiba bom pokhaigani nomai kapakni haibagi adumba chingnaba amata leitana hairiba Manipur si santi leiba adumba leiba am oine lehenbe apamaduni ngasi pawmisingna hangba wahangi pawkhumda chathakiba thongodu mahak masa mathandani hairiba ta atopa chenariba myoi nipan adu maral leite mahak mathandana chathakibani loinana chathaki ba thongodu madamdugi additional SP oriba eke jaljit ki yathang makhada chathaki bani haibisini ai chen banate not banate ai bu jamna nungsi biba mafam amada yadum leijai lebak myam nai bu nungsi biam basi ai yamna peli yamna chauthokse adu ai mihat ba ma olubani na lebak myam nai bu nungsi bidu ai matik chajade nai khanjai hojik ai mihat pa mang oirubani na lebak mayam na piakpa dandi du ai hoji hatke jo dam mafam chide mayam na hatuk pira joi ai isana harauna dam logjagani loko tagi pining ba charak pira basu ai isana harauna logjagani ai madudagi kasu thaiduna cheloi tawatabu aina haijaning badi landam chida leiba naharol amasung state ani maksi punna makeup thongminaraga mihar pungoje mihar pung oidaba leba ma onthoga nungsi chanana yamna shanti da punna hingbado ai pami ai masi miyam dai thamjari aduga ai gi famdasu security pibiba ama tawiba ai kaisu ai pamjade miyam punna shanti oina akiba amata leitana Police ki sahayta ki jo state ki sahayta ki jo naharong ki sahayta ki jo akiba amata leitana punna nungsina santi da hingminaba do adu ai pamjai ai basi haijage nai miyamda kano togjabani ai jaminai ba ikha thaba sipai sing ko ai colleague sing namitu da leminai ba jing do kari wari sanagi ki haibadi taram daba jai aduga ibani personally unaga wari sanagi adu gari semi bani pa aduga pharmacy phamiba nupa dasu sanjit aina kapado ma uram mukoi uramgani na khali gari semi bani pa dudi directly ui sanjit keno tawgi matam dudadi ai sada taisu ma haki bagi nungai taba dage mama tawa thidongna matam dudadi khaludi aduga hojikti maduna maram moyaga ai yam nungai atre madudagi ai lebang mayam dida summa kitang purangna ba nai mayam ang didai thosarapani aina ngasi tawge baji order dani ai isagi nanai nungai na daba sengi nataga
एनी कईगुम फंगेने अने खुद थाब लेजदे ऑर्डर तौजगी अना खनजबदी तौमीब थबक्सी अयु लाले खंगाबनीना मसी मियामदा अचुम्बजी पुथोंगनाबा अमसुंग शांति ओइना तुंग कोइना याम शांतिदा लेइनाबा अना अदु खल्लगा अय थोक्सरकपनी मिया मांगजिदा हाइदि मी तो हजिक हाटोना संजित हाटोना ऑर्डर तौगिबसे ऑर्डर तौरखिबा मिसिदी चाइना बुंगानिब्रा कई फील तौ मोइसु आरान में थबा अमा तौरेना हजिक फाउबिब्रा कई फाउबि मसी आरान मने मसी आरान मनी कोर्ट अमसुंग लेबाक मियामना अदुम पिजरकनी दंदीदुदी आई सादा ओइरसु मदु ओइरसु सिदा चेनाबसिंग दुम पिजरकनी दंदी पामी मदु पुत नौनमो हांगथोरागा कईनो कनानो हाइबदु फजना ममुताना कनो तो खनाबदु पामी मखोय अमता मरा लेते मोगी मरा कैसु लेते आई खक्तंगना हाटपनी कोई मतमदगी कोई साजजना अंगन ऑर्डर तौरपगी मतुनिना आई सुमाइना थागे ओरेलिबा फिल्म असिदा कदाई फावबदा अहोंग लाकबा दुगा मरा लेबसिंग कदाई फावबदा चेराक पिबा ngangode हाइबदुदी मतमना पुरखिगनी कैमरा पर्सन इमो अमदी गगन गलोरेना जितनिंगोंबा ISTV न्यूज मणिपुर प्रेस क्लब नुमिदावारम पुंग मरिगा मिनिट कुंथ्रारोम चपा मतमदा हेरोजेट मणिपुर प्रेस क्लब ता थुंगनखि मांगना थुंगनरबा मतुंग मिनिट 35 पाउमिसिंगा उनखि पाउमिसिंग उनरिंगैदा मणिपुर पुलिस की ऑफिसर खरसु प्रेस क्लब की अकोइबदा लेखि पाउगि मिफम लोरबा मतुंग ह्यूमन राइट अलर्ट की एग्जीक्यूटिव डायरेक्टर बबलू लोइतोंगबमगा मोटरसाइकिल अमदा तोंगदुना चटखि ngasi ayuk school van ama accident thokpada van driver lekidre pikliba mairei angang tarani thoi yauna mioi kunmanga sokre थौदोकसिंग असि अयोग पुंग मापन मखाइरोम ताबा मतमदा लमफेल पुलिस स्टेशन के मनुंग चनबा क्वाकैथेल बाजार दा थोकिबनी थौदोक अदुदा लेखिद्रबा वैन ड्राइवर अदुगी ममिंग कोइजम मंगीजाव कवी मैत्रम दगिनी थौदोक थोपम दगी फंगबा पावगी मतुंगिना क्वाकैथेल दा लेबा पीपी किड्स की माहिरोई तारानिथोई पुबा स्कूल वैन रजिस्ट्रेशन नंबर MN01W5941 सिना क्वाकैथेल की ट्रैफिक पॉइंट दा हाना लेरंबा टाटा मैजिक MN05A2206 की मनिंगदा थोमजिन की थौदोक अदुदा वैन ड्राइवर कोइजम मंगीजाव मसा यावना तोंगलकपा माहिरोई तारानिथोई सोकी टाटा मैजिक अदुदा तोंगलकपा अमदी ट्रैफिक आइलैंड ड्यूटी तारंबा ट्रैफिक पुलिस अमा अमदी प्रेजर गाड़ी अमदा लाकपा मियो यावना पुन्ना मियो कुनग तरुक सोकपदगी रिम्स हॉस्पिटल दा पुकतुना लाइकन नरबा मतुंगदा वैन ड्राइवर कोइजम मंगीजाव रिम्स हॉस्पिटल दा लेखिदबने लमफेल पुलिस ना थौदोक असिगी मतांगना केस अमा लौखटखरे अशोक महिरोई तरानिथोई की मनुंगदा तरेती खरा थीना सोकले अमरोम दंगसे यु पुंग मापन ग मिनिट 19 चपा मतमदा थौबाल पाखरमखोंग लेरकता मोटरसाइकिल अमना थोमदा साइकिल थोरपमियो एमा लेखिद्रे लेखिद्रबमियो एसिगी ममिंग वाइखोम बिनोय चे निपुगा मापन थौबाल मेला ग्राउंड दगिनी मोटरसाइकिल थौरकिबा मियो अदुना सगोल सेम लुपाथोय चे कुनगतरु अपोप सुनील थौबाल चरंगपात तगिनी इंडिया की जाति की मपा हारग खंगनबा मोहनदास करमचंद गांधी बु नथुराम गॉडसेना नोंमैना कापतुना हातखिबा नुमिपु ngasi जाति की थाकता निंगसिंग थौरम पांगथोखरे स्टेट गवर्नमेंट सुसिंदना जेम हॉल दा लेबा महात्मा गांधी की मितमदा लैसु कतुना इकाय खुमनकी लैसु कतलबा मतुंगदा मिनिट अनि साइरन खोंगलगा तुमिना लेपतुना महाकि मफमदा इकाय खुमनबा उतकी थौरमदुदा चीफ मिनिस्टर ओक्रम इबोवी डिप्यूटी चीफ मिनिस्टर गैखांगम स्पीकर टीएस लोकेश्वर मिनिस्टर पार्लियामेंटरी सेक्रेटरी एमएलए चीफ सेक्रेटरी डीजीपी सिविल अमदी पुलिस की मकोक थोंबा ऑफिशियल क्या सुसरु याकी मणिपुर प्रदेश कांग्रेस कमिटी ने सुसिंदना कांग्रेस भवन दलेबा महात्मा गांधी की मितमदा लैसु कतुना इकाय खुमनकी थरोमदुदा एमपीसीसी की प्रेसिडेंट सु ओरिबा गैखांगम चीफ मिनिस्टर ओ इबोबी जनरल सेक्रेटरी आर.के. रानीशना महिला कांग्रेस की प्रेसिडेंट एल तिलोतमा मिनिस्टर एमएलए अमदी पार्टी की लुचिंबी कया सरुक याके थौरंगा मरी लेना चीफ मिनिस्टर न फोंदोकिबदा जाति की मपा महात्मा गांधी की मफमदा इकाय खुमनबु उत्पा हाइबसी इंडिया की सिटीजन सिंगना तौफम थोकपा थौदांगनी
India bu maning makha tamba purakna bohona kiba Mahapurusingna pamjaramba manglan adu ngasigi mirolna induna chakadabani maduna makoibu ningsing thorom pangtokpagi wahanthok legani phungdoki Manipur ki praja sing da su khoi appeal tawjaningi sigumba Mahapurusingna pamamba phidam aduga India gi apun saktam ngaknana ba Manipur gi apun sam ngaknana ba honab da mokhoina pamamba mayam punamba singdo khoi praja khoi mayam punamaksu madu ngakna satmina si haina khoi appeal tawjaba Manipur Pradesh Mahila Congress na susinduna Mahatma Gandhi na lekidaba numit asi Sadbhavana Divas haina Congress Bhavanda pangtoki Tharomasida Mahila Congress ki President Tilotamana Luchingduna Leisu Katke International Observation Committee on Puya Maithaba Ikop Kangnepang Sinduna Puya Maithaki bagi chahi chaniga marfutare suba ningsing thorom amuba numit haina Manipur University ki Centenary Hall da pangtokre Tharomasida Apok Marup Ahal Taranithoi Hauna Sang Jaribon Kasagi President Nauria Amusana MNF Kangleipa ki advisor Namoizam Tomba All Manipur Recognized Private School Welfare Association ki President PS Landoni Manipur University ki Professor CS Ivohal Meitei Modern College ki Associate Professor Dr. H. Indrakumar GP Women's College ki Assistant Professor Waikom Romesh Susaruya ki Myanmar Bangladesh na chungbadagi miyoi kya susaruya ki wangangloi singna lamdam asigi yek irol chakot hanba ngak senba haiba asi ngasigi mirol gi thaudangni isana isagi lol ngangbada chakthok saba ngamba asi maraibak majati bu nusibagi kudamni mangkraba puya singi khongul liduna puthokna bohonabada ekoi khudimana thaudang lominasi phongdona ki Nauria Amusanana ekoi ki mangkraba puya amuk thidok minagadaba matam asida puya mai thakiba numit mana chumi mana lali haiduna legadaba nate government na ekoi ki mangkraba puya sing thidokna bohonabada mateng panghaningi haike ila the lotu ye murru puya phumli heya egor sa hai che ekoi mi ji pa ki baza se to khai ko phumli ga no adi se ko ti ai hai ka teni se ai se ai pin ni ko ai la ri ka ni de ari yuna the kari hai da kuning thau ko ri ni hiya ni le sa ga sora ko le ya ko no ma ji ke che mari hiya ni le lo maro sibidai le ni sibidai ko de se mi lo ka ka chu ngasi mo du ni le ba rama ma le ji ne le ne ji adu ni thai ni himali ka kujo parikha adu a lo ne la तो उन्होंने कहा है कोशिश तो होगा 40 मिलियन से है तो कोई कहीं ना होगा Ikop Kanglaipak na puya may thaki bagi chahi chaniga marfutaret suba numit ningsing baga marilena na school kaya da amuba numit pangtokre Imphal West East amasung Bisnupur ge school singda mahiroi singda amuba best thetuna numit asi ningsingki Head Constable Herozipul Sanjit Mihar kamari lena na baligi hameng ohenbe yaroi KSC NIA da sinaduna mangonda order tawriba SP Jaljit thabaktagi suspend tawduna investigation chathagadabani haina Janata Dol United Manipur gi President M Tomina phongdokre ngasi Babupara da leba party asigi office ta pangthopa paumi singa unaba amada mahana makha taraduna CBI na chahitaru hena thigalingai da Herozitna media da phongdorak liba asina case asida anoba mayon ama lakle makok thongbagi order induna Herozitna Sanjitpur nomaina kaptuna hatkibani matamaduda additional SP oiramba housingna SP oiriba AK Jaljit mara laite haina lotpe yaroi party asina state amasung center da leriba sarkarna kari khongthang lokhotpagi haiba kupna yengsili punamak asi Armed Forces Special Pass engna thoan bani haiba khanglabasu Chief Minister na matamaduda hatpanatana upai leite haina phongdokhibani matamaduda mahakna home supubana miyamda asengmasing khangandabani haike Tagil da leriba Government Polytechnic ta awarapa mensinba ngamdre haiduna Government Polytechnic Students Union na principal boycott tawduna khongjang changsingkre mairoi singna gate solon sinbaga loina whiteboard bench amadi desk na chingba puthoktura mai thakre Union ge General Secretary Asem Prem na phongdorpada classroom matik chana leitabadagi chang naina class tawdaba mai ising matik chana phangdaba toilet sing sizinaba yadaba library da matamga chunaba lairik leitaba yauna tonga ba awarapa sing mention binaba Education Minister da fawba haijakrabasu miyeng amata changbide Principal da harabasu karishu tabide marabasina Principal KH Ras Chandrabu boycott tawbani awarapa sing yengsin bidriba fawba khongjang changsingani haike
सी मैम से पूरा कानदबदी मतुंग इना ngasi किनमाय तौरजी प्रिंसिपल कॉलेज दगी बॉयकॉट तौरजी मखा ताबो कयम प्रिंसिपल कॉलेज मखा संग खोलक तौरगदी अदा फफत दायित्व मैम प्रिंसिपल न पुगदमनि हाबे वाफम जिबो मैम थमकोई थमई सा दुदुगा गवर्नमेंट नजु अखोइना लई हिबम जिदा मियंग संगनि सा याम थुना गवर्नमेंट की माइकई दजु मिनिस्टर जजु खoi मैम पिसन जरुरे द मिनिस्टर नजु ngasi बाव द मियंग गेम संगिरक्ट्रि सिजी याम नुंगाइदबा फाउदेजो Manipuri Students Federation MSF की तरानिपा सुबह फेडरल एग्जीक्यूटिव काउंसिल की थौपुगदबसिंग asi Manipur Press Club ta wasak laukre Senior Advocate Khaidamani Returning Officer oikiba LC Romesh Hana MSF की President oiramba KH Sirausuddin amasung nauna khalaba thaupugadaba mioi singna saruyaki oinam Nandababu President Nongthobam Muktangan ba mangangbu Working President General Secretary oina Romeo Kaisham yauna thaupugadaba mioi taranipan Advocate Khaidamani na wasak lauki MSF के हाना की प्रेसिडेंट केस सिरासुद्दीन ना MSF ना एकोई लारिक निंथिना तमसी हाइबा कैंपेन असि नौना थौपुगदौरिबसिंगना चपचाना मपुंग फानगनि हाइबगी थाजब लई फोंदोखि मधुनगरना MSF ना हदकी सहीना बरुइना ओरियसी फेना तंदबलाके हाइबगी वखलुना MSF ना लिलाम सुमकोई सुमानिना अमसु स्पॉन्सर तौकी अदु बलोइना MSF ना इधर मशीन लेकिन तुम्हारी संपत्ति ना तुम्हारे चलता ये ना हवा प्रबंधन ना MSF ना थोड़ा गया Manipur da leriba liangmai jati singi chahi manga khudingi pangthokpa Manipur liangmai Christian and Youth Conference ngarang tamai gi liangmai ground da pangthokre Youth for Transformation haiba thim da liangmai Naga Baptist Association Manipur gi Youth Department asinduna tha asigi kunthra mathoi phawba pangthokadoriba Thoromaduda Hill Area Committee ki Chairman Jet ke khonbok nimai Imphal West ki SDC RI Reni amadi ataimaru ebamiyo kyana thoromapu singoina saru yakhe Thoromaduga mari leinana tonga ba choreography sing amadi tonga ba mafam singdagi lapa choir group tara marina athoi ahan tanake Chairman ke khonbok nimai na haikibada thoromasi Manipur da khundariba liangmai jati singi chahi manga khudingi youth singi damak pangthokpa conference ni man makhata na haikibada Southeast Asia yauna Northeast amadi Manipur yauna thabak phangdabi awaba leidi na singna sarkar gi thabak phangdre haiduna leithokadaba nate Isa na chanaba sinfam sing paiduna lotuna lediba haithoi sing thoibe sing sizinabiu na singna thabak torabadi samas sida santi lakani phungdoki MLA की खोंगचरा दुदा NEC की मखादा कांगपोपी दगी तामई अमदी तामई दगी तमेंगलोंग पावगी लंबी सेमलिबगी फिबम यंगसिनखे खोंगचरा दुदा मरी लेनबो ऑफिशियल सिंह सरुक याखी ngasi Delhi da leba Lok Janashakti Party की ऑफिस ता पांगथोपा थोरम अमदा पार्टी असिगी युवगी वाइस प्रेसिडेंट अमदी दलित सेना मणिपुर स्टेट यूनिट के प्रेसिडेंट ओइना फिल्म एक्टर RK Somarendrao कायकुबु खनख्रे थोरमदुदा नेशनल प्रेसिडेंट ओइबता नतना यूनियन मिनिस्टर ओइबा रामविलास पासवान Dalit Sena की नेशनल प्रेसिडेंट रामचंद्र पासवान अमदी नेशनल जनरल सेक्रेटरी ओइबता नतना नॉर्थ ईस्ट इंचार्ज ओइबा अमित सिंह सुसरुयाके इंग्लिश सनी तरामापन पांथोकदरबा इन मणिपुर पार्लियामेंटरी लोकसभा मिखलदा पार्टी असिगी ओइना RK Somarendrao कायकुबु प्रोजेक्ट तौरगनी हाइना सेंट्रल ऑफिस न खंगलकले हाइरी तरामाथोई सुबह कुकी क्रिश्चियन कंगथा KCC मणिपुर सिनोड कॉन्फ्रेंस साइकिल केंद्र की मनुंग चनबा सोंगलई मोरबुंगखुलदा IFCD मिनिस्टर Yamthong Hawkim na hodokre thoromasida cycle kendra gi MLA Yamthong Hawkim amasung Hemang Singsisu saruyaki Minister na conference ki Ningsing Yumbi amagi khubam hangdopaga loinana KCC Manipur Senate ki makada leiba tonga ba nat ki oiba jagoi ise kaya pangthoki Hai gambi jo malang tanum hanang hi jongde Nabad Manipur Regional Office Imphal Makada Manipur Rural Bank Head Office Kasampa Nasindana Nomu Oiba Financial Literacy Awareness Camp Ama Bamo Lekai Youth Club Yaripoki Playground the Panthokre Thoromasida Wangkem Jilla Parishad के मेंबर खुंड्रापम शोभा क्लब की प्रेसिडेंट केस प्रफुल्लो निंगेल ग्राम पंचायत की प्रधान यारिपोक म्युनिसिपल काउंसिल वार्ड नंबर 4 के काउंसिलर रूरल बैंक यारिपोक ब्रांच की ब्रांच मैनेजर सुसर याके
Laliba February Tarukta Amuko CCSK Amade UCM na Sinduna Pangtokadariba Tunglam Chetki Apunba Saktam Sagatpagi Khongchara Sida All Manipur Women's Social Reformation and Development Samas Amade Film Forum Manipurna Mapung Fana Saru Yagani Haidi Pawi Marathon Atimba Break Amata Manipur gi ahamba beautification center mapam sida mahing uring unsa khoiba ariba dakfam phahan bangami tattoo mole freckle na chingbasu lauthok payai hakjang gi ahenba fat pamdaba body gi hair lauthok payai ngasi mak unabiu Dr. Madhubala Laser Beauty Clinic MZ Avenue Imphal break betting that taram nokseri April agum dagi taramari fawba pangtokadariba Singju Festival gi mangoinana poster campaign ngasi Bisnupur district ki mafam kaya da pangtokpagaloinana Moirang Ibudau Thangjingi laikol singdokre Festival committee ki chairman guest Menjor Mangangna Singju hariba mathel asi maitei furupka thanaba yadraba Maruaina umanglai singi saroi ngaroi khangbada changba maroiba machal amasu oi Manipur gi umanglai singi manungda maroiba ama oiriba Ibudau Thangjing laikol da laktuna festival asibu mapung fananaba campaign asi chathabani phungdoki Festival asigi brand ambassador Laisangthem Tonthoingan bina Peace and Unity haba team da pangthokadariba festival asigi matang da paladuna Singju haiba asi Manipur gi lai haktaktagi chanaraklaba jinjak amani adubu hauzik lol mi amadi fizeta Singju oirapagi mawong asina Furup asi mangsilapa yabagi phibam da leipedagi kannanabagi pandamda festival asi pangthokadabani Manipur gi nat ki oiba fizet setpiduna Singju gi mathel puthokpiduna miyamna saruk yabiu amaromda handak thangjingbu thangting haina onthoknaba honarakpa asi Manipur gi puwari gi masak thausadaba mali phungdoki Maroina akoina Singju Festival Sinjari se akoi Peace and Unity haiba sida akoi menoina pantam masida thamjaraga akoi changsan jabani isa isa gi haiba singadu akoi gi puthok piraga masida machan amamam oibiraga Singju Festival sa apon bagi oiba saktam amatang sagatna bada mayamna achauba mating pinabiu haidana media gi thongda mayamna haijoi Sangrify Youth Club na Sinduna Sangrify Village sa Chatarpa Taratare Suba General Conference amadi Cultural and Sports Meet ki saruk ama oina ngasi cultural program pangthokre tharomaduda CPWD Delhi ki engineer Laisio Kaising Rims ki senior MO Dr. Rachel Kaising amadi HM ki president Rajendra Susaruya ki wangang ki besina phongdona kibeda landamasi ki tongan ba furup singi chanabi manghandaba amadi umang kokthoktana thambagi tangai fadabalei akoi kadaidagi horokono haibasi hororibna ha singda khangasi haike N. Rajendra culture ki matang da marik chumbo wafam phongdoladuna conference asida education ga mari leinaba thorom kaya hapsin haningbagi apamba phongdoki adu angka gi disat yagadaba mayam makoidu khanpoyer ga makoidu koi donga na makoidu koi class ma torkanda makoi gi makta koi tangku community laiko Manipur na koi gi damata koi maidi community ko laiko haidam na koi society gi IS hoidaba yade MCS hoidaba yade haibgi khanbagi program amasu sigumba koi gi conference le yaurgadi hena koi gi tangkul singna mamanga ma da sahi ngasi dagina ne pu mu ya khai gi mamang do lormu thodang do amuk lobung ngamgadra Handakta UR habadagi khwaraban nupi kaithel ani ade kai thotuna kaithel fambisina sorokta nomagi charat tananaba nungsha amadi uful waiful marakta pot yonbana ana ekaya yaure sarkarna numit kunni helaba fawba kaithel fambisingi atopa mafam pibidabana hanagi kaithel ani asida laliba February amadagi kaithel fambising changduna pot yonba horagani haina khwaraban nupi kaithel semga sagatpa lubna phungdorali masida thorokpa afafatagi daita masamasagi oijaragi sarkar amadi IMC na awaba mayok nariba imaibel singi yengduna kaithel ani asida khaziliba jinga sing lokthok pibiga loinana akai atoi sing lokthok piu phungdorakli keso madi ansamna February gi tang amadagi matam kaktaba national highway ban tawgani haina lauthokibadagi thau fanghoraroi haina khanba miyoi kyana ngasidagi hauna oil pump singi mamangda queue leptuna thau lounanaba leinaba hokre
युवा स्वाभिमान सेवा समिति की ब्रांच भारतीय मोदी आर्मी की नेशनल प्रेसिडेंट थांगजम रोमियोबू भारतीय मोदी आर्मी की मणिपुर की स्टेट प्रेसिडेंट सैमुअल मिंगसेलबू नेशनल एग्जीक्यूटिव मेंबर खनख्रे थादो कुकी कम्युनिटी मणिपुर की ट्राइबल सिंगी मरक्ता इहान हानबा IPS ऑफिसर थांगखोचोन मिसाउ ngarang कांगपोपीदा लेखिद्रे मसागी चही 34 सुख्रे मियामना ती मिसाउ हाइरका खंगनबा महाकी अरोइबा मथौ मंगम ngasi पांगथोख्रे थोरमसिदा हाना मिनिस्टर ओइरंबा श्री दोंगेल ADGP मणिपुर पाउतिन मांग दोंगेल ADC सदर हिल्स की चेयरमैन हाउखोलाल हंगसिंग कुकी इनपी मणिपुर की जनरल सेक्रेटरी खाइमांग चोंगलोय All Tribal Chief Association के प्रेसिडेंट तोंगपू किबगेन सदर हिल्स की तोंगा सिविल सोसाइटी महिरोय ऑर्गेनाइजेशन कया सुसरुया की मिसाउ इनिसम चमापन कुंट्रा मंगागी फेब्रुवरी अनिदा टेक्नोपोल की सितादा पोके मालेम की अनिसुब लंजाउ मतमदा जापान लंदारपदगी अवाब कया मायोंगनदुना मसागी चही नौरिंगैदा मचिल मनाउ सिंगी अवा पोलुम पुदुना लाके जोनोस्टोन हाई स्कूल DM कॉलेज सिलोंग अमदी दिल्ली यूनिवर्सिटी दा मही मसिंग तमदुना LLB फावो लोइसिनकी जूनियर एडवोकेट ओइना प्रैक्टिस तौरमनबा मतुंग इनिसम चमापन हुंफुमंगा दा UPSC की एग्जामिनेशन दा माई पाक्तुना वेस्ट बेंगल कैडर ओइना IPS फंकी नंबोल पुलिस BSF अमदी CRPF दा मथंग सर्विस तौरबा मतुंग एडिशनल DG ट्रेनिंग ओइना इनिसम चमापन मरफुद्रा तरुकी जनवरी 18 दा थबक्तगी पोथाकिबनी मांगना लेखिदबदा मियोय कयाना अवाबा फोंदोरली मणिपुर स्टेट पावर डिस्ट्रीब्यूशन कंपनी लिमिटेड MSPDCL लालिब फेब्रुवरी की अहान बचयोलदगी इम्फाल मनुंगदा मईगी डिजिटाइजेशन की थबक होरगनी हाइना MSPDCL की मैनेजिंग डायरेक्टर R सुदाना Istv न्यूज का उनबदा फोंदोरली मसिगी थबक थोरम अयाम्ब लोइसिलगले फेब्रुवरी की अहान बचयोल अमगी मनुंगदा बैक एंड की डाटासिंग कंपाइल थोरगनी फेब्रुवरी की तांग 3 अमदी 9 दना डाटा सर्वर दा माइग्रेट तौरगने हाइना फोंदोरली माना मखाताना फोंदोरपदा फेब्रुवरी की थखाइदगी हौना कॉमन सर्विस सेंटर सिंगदगी मई बिल थियन बा यानबा कंपनी गा यानबा लेदे मसिगी मथक्ता स्मार्टफोन पाइबा कंज्यूमर सिंगसु मोबाइल फोन की खुतांगदा बिल सिंग ऑनलाइन दा थीबा यानबगी थबक मार्च थागी अहान बचयोलदगी पैकलगनी हाइना खंगलगली We are entering into an agreement with them. We have already allowed them to access our server. So which means that the common man will have much more options. CSEs will also become vending stations now onwards. And another initiative we have taken up is that we are going to launch a mobile application by first week of March. So anybody who has a smartphone and who has a prepaid meter, they can always use mobile app to have prepaid vending codes generated for themselves. Aramba Noni Amasung Kanguzam Sanatomani Iba Colonialism and Resistance Society and State in Manipur Haiba Mingthonba Larik Ama Manipur Press Club Manipur University ki Registrar Oiramba and Lokentro Amasung Professor CS Priyoranjana Phongkre Maina Wai Tang Sam Haina Mingthonba Wangthoi Kuman Iba Sereng Larik Ama ngasi Achamba Tharunga Loinana Old Secretariat ki Conference Hall da Pangthokre Tharumada Art and Culture ki Commissioner Kangzam Radha Kumar Film director Makon Mani Mongshabana Jumba Myosin Susaruyaki, Manipur da Leriba, Ivisingi Fibam Amadi, Sadeng Lariki Maru Webagi Matanga ki Radha Kumarna Wafum Kaya Fundoki. Matam Kuina Sembitana Lapa, Golapati ki Lambi, Nasidagi, local MLA Y Irabot ki Mia Makada, Nung Tadana Semba, Hokibata Natana, Iram Nalasin, Kotopagi, Tabak Chatababu, Lamdamadugi Miamna, Tagarpa, Fundorli. Kakching Municipal Council की Independent Media Poina Karaklaba Councillor N Sanjit Kumar na Indian National Congress da Yarokpada MPCC की President na Yaba Pikre Amaromda Thawal Municipal Council की Independent Councillor Tarena Indian National Congress da Yarokpada su President na Yaba Pikre Hauzik Sanabagi Pau Ngasigi sanabagi pauda Lagliba February mapanda Kolkata da amadi February 10 da Bangalore da pangtokadoriba I League inisinitara mga taratarukta match official oinaba referee I Ravi Chandra Singha L Priyobata S Kennedy amadi Rinka Hau Washum Khali haina amfana pondroli
Jiribam the Chatariba Jiri Cup football tournament king as Sanakiba Matsta Yapalamzing Club Dibong Kunona HYC Markulembu Panjil Amasino the Matiba Pikre Hayang Kuntare Suba Samra first Kadam Tala Amasung PWDAC Siljarga Sanaragani. All Tripura Parents Association is in the Agartala the Jathariba Hanba International Open FIDE rated chess tournament ki mga subamadi taruk shuba round Luiba Fauda Manipuri Y Dhanabir Y Sankaramadi A Chakritomina point Mariga Dasmik mga Fangli E Sasikanta Amadi S Lorenzana point Mari Fangli. Santhel Awanglekai Social Development Club na Sinduna Laliba February Mapandagi Santhel Awanglekai Volleyball Ground Thawal the Pangtokoriba Ahanba State Level Junior Boys Volleyball Tournament ki oina winner da Lupali Singtara mga runners up da Lupali Singtara gi amadi atay share gi mana kaya su thamli. Tidim lambi bandamaram oiduna yethokiba Nisuba State Level M Manindra Cash Prize Badminton Championship February 10 dagi 13 fauba M Manindra Indo Stadium moirang da pangtholagani. Sanaroi Sina February 3 fauba form Thazimba Yagani Haina Badminton Association Moirangi Secretary General na Kangalagli. Nifunipan Suba Lonpi Area Games and Sports Association meet Ngarang Chandel District ke Khubjang Memorial Ground da Nushin Kre Thauromasida International Football Player Oiramba Manglian Than Jo ADC Chandel ke Executive Member Saithang Haukip Susarya ke Football amadi Volleyball da winner Oiraba Team Singda Manamathum Singh Yangthoke. Mizoram da Pangtokoturiba Umbudra Suba National Football Championship for Santos Trophy Northeast John da Manipuri represent Togodaba Sanaroi Singhi Maming Lauthokre Goalkeeper da Sanaroi Ahum Defender da Sanaroi Taruk Midfielder da Sanaroi Taret amadi Forward da Sanaroi Marini Haina Amfana Kangalakli. Ahanba Rani Guiding View All India Women's Invitation Football Infal da Lakliba Tang Maridagi Chathagadoriba Asigi Yenglaga Ansam amadi Kesona Highway da Bantaugodoriba Asi Handokpiyo Haina Jaliangrong Sporting Club amadi Organizing Committee na Phungdoroli Ngasi Namdulong da Leiba Jaliangrong Students Union gi Office ta Pangthopa Paumbisinga Unabada Union gi General Secretary Maibon Ramaina Haikibada February gi Tang mga Paubadi Infal da Sanari Singh Yorokadaba Leibana Ayarapan Pibiganu Haina Phungdoroli Fan Yoraga Haiba tournament Makupana Manipuda Yoraga Okupana tournament Hobigi Loyo Povisi Padana Satabiana with Hokta Moida Valentogo Punamoxida Pinto General Manipur Horse Riding and Polo Association is in the Nahayandagi Infalgi Mapalkang Zebunga Polo Team Tarang Doina Sruyaduna Tarukshuba 57 Mountain Division Polo Tournament Hauragani. Laliba February Mari Dagi Taramari Fauba Kumanapak Men's Stadium the Pangtokoriba Ahanba Rani Garden View All India Women Invitation Football Tournament Match Official Oinaba Referee Tara Amadi Match Commissioner Ani Khalehaina Amfana Tadropa Cherol Amana Kangalagli. Makataba Sanabagi Pau Boya Ningthauzam Dagi Phongmigani. Thagatsari Ngasigi Sanabagi Pau da Hockey Manipur Hockey na Sinduna Kumalampak Hockey Stadium da Mapal gi team manga amadi state asigi team mari punna team mapal na group ani thokna khaiduktuna tha asigi tang kunipal degi chathariba ani suba W Thoibi DB Challenge Hockey Trophy Men's Open gi ngasi sanakiba ahanba match da BEG Pune na Hockey Union Khurai Lairing Mamlekaibu Panjil Taranithoi amada yamna laksana maithiba pike BEG Pune gi mai papagi Panjil Singadu Sen Kardularana Panjil Ahum Sanki Asis Sirotkar Abung Amadi Sanjoy Topona Ani Sanki Herojit Rajendro Ika Amadi Gunendra Karetina Chanduna Mers Asi Mai Pakibani Mighty Horaba Hockey Union Khurai Lari Mamlekagi Ambatangaraba Panjiladu W Neeraj Kumarna Sankibani Satariba Tournament Asigi Anisuba Merski Sanakibada SSB Lucknow na ARC Silongbu Manga Ahumda Maithiba Pikre SSB Lucknow gi Mai Papagi Panjil Singadu Rahulna Panjil Ani Sanki Atoba Panjil Ani duna A Santi Kumar P.I.S. Ajit I Surendrona Panjil Amamam Chanduna Mets Asi Mai Pakibani Mighty Auraba ARC Silongi Panjil Ahumadu Zotin Tilunga Amadi Bantina Sankibani Hayang Ahanba Mesta FCI North East Amadi SYUC Usekonga Sanagani Ani Suba Mesta SSB Lucknow Amadi Assam Police ka Sanaragani Futsal Football
Nilesh Wahengbam Mr. 11 Open Futsal Football Tournament Organizing Committee Amadi Usha Bhavan Club Sagol Bal Sayang na Sinduna Sayang Ground Team Kunitoina Group Mari Tokna Khairutuna Tha Sigi Tang Kunitoi Digi Sathariba Anisuba Nilesh Wahengbam Mr. 11 Open Futsal Football Tournament ki ngasi sanakiba ahanba mesta RFC Khamnam Lerakna Quarter Boys First MR bu goal Nepal Anida Maithiba Pikre RFC Khamnam Leraki Maipapagi goal Singadu Zedlina goal Taruk Sanki Atopa goal Aniduna Herozit Amadi Pauchana Sanduna Mets Asi Maipakibani Mighty Horaba Quarter Boys First MR gi goal Anidu Ronald Amadi Sagrana Sanki Anisuba Merski Sanakibada UBC Team B Sayangna FCPK Yumnam Kunobu goal Manga Marida Maithiba Pikre UBC Team B Sayangi Maipapagi goal Singadu Kantana goal Anisanki Atopa goal Ahumaduna Joseph Arunjit Amadi Parina Sanduna Mets Asi Maipakibani Mighty Horaba FCPK Yumnam Kunogi goal Mariadu Romina Anisanki Atopa goal Aniduna Rupachandra Amadi Romena Sankibani Mets Asida UBC Team B Sayangi Sanaroi Joseph ta Center Referee yellow card PK Suba Sanakadaba Team Panthoibi Football Club Laktabadagi KYFA na walk over Lokre Mari Suba Metski Sanakibada Elinson AC Babuparana LLYC Sagolban Lukram Lerakpu Gol Manga Nida Maithiba PK Elinson AC Babuparagi Maipapagi Gol Manga du Anand Deepak Milan Sushil Amadi Inauna Sanduna Mets Asi Maipaki Mighty Kiba LLYC Sagolban Lukram Leraki goal Anidu Bipinna Amachanki Atopa goal Aduna Elinson AC Babu Pragi Sanaroi Ganesona own goal in a Sanki Mes Asitasu Elinson AC Babu Pragi Sanaroi Ganesoda Center Referee yellow card PK Manga Suba Merski Sanagadaba A Square Patsoi Lak the Badagi Juvenile Club Sapam Ledakna walk over Lokre Elite Cricket Manipur Cricket Masana Hena Sakunaba Amadi Afaba Cricket Sanruising Putongnabagi Pandamda Manipur Cricket Association Sinduna Luang Sangbamgi Luang Popa Cricket Stadium da Team Nepal na Saruk Yaduna Satariba Second Elite Cricket Tournament ki ngasi sanakiba matchta Trau Kwa Kaitel na Sam Khagembalibu Ranyang Kai Mathoida Maithiba Pikre Trau Kwa Kaitel na Tos Ngamduna Ahanba Betting Tawada Apiba over Kuntrada wicket Mapal Turaga Ran Samaga Yankai Loki Masigi Pakumda Anisuba betting Taukiba Sam Khagembelina over Kuntaruka ball Ahumda wicket Loina Turaga Ran Marfutra Mafan Kak Loduna Mets Asi Mighty Kibani Ngasi Sanakiba Mets Asida Trau Kwa Kaitel Gis Hanaroi Karna Jitna ball Humpu Tarukta Ran Niputare Loduna Man of the Match Takre Hayeng Model Club Singa Makha Amadi Cyclone Thangmaibanga Sanagani Ngasino mo iba inga sa ipaw kung bigani. ICAR Lampel Party Pangba Pauda Ngasigi Khwaidigi Sakhiba degree Celsius kun dasmik mapal Khwaidigi Ingba degree Celsius taruk dasmik taruk Nuksita Yauba Ising Manin Gisang Ayukta Saada Madhutare Nungtilda Saada Nyaki Matoy Waiki Ngasigi Pesida puta maru bepa amuka na pizari. Miyam na kadai da lekar bagi hangnari by Head Constable Herozit Media mamang da thorakre mahag yawbo mihar bagi thodok sing matak thomba official sing na piba yathang matung ina pangthok ibang atani haikre. School van ama accident thopada driver lekidre pigliba mahiroi angang tarani thoi yauna miyoi kunmanga sokre. Amadi Mahatma Gandhi lekidabagi humpugo nipan suba ningsing thorom pangthokre Mahapurus sing na pamjaramba manglan ngasigi mirol na induna chakadabne haina Chief Minister na phongdokre Istv ni pizaba pau batas de sinjari mieng ta video singba mukhana khurumjari